pauda Council na loba class 12 ki parikya haidokre chada umudra taruk 10 nipan mapan pass taure Aspagi khongjang da jangsiliba chara hendagi khongjang warasinama purak lagani haina Sarmila na phongdokre amadi noma da jang da yadraba charba pochai gi mamal ayamba lupa manga dagi tara fawgi chang hegale sarkan hiramasida miyeng jangdri Mapunga pau pisari Council of Higher Secondary Education Manipur na loba class 12 ki parikya ki fall lauthokre chada umudra taruk 10 nipan mapan pass tauke ngasi council ki office ta pangthopa parikya ki fall lauthopa da council ki chairman Dr. Hamom Naba secretary Saranga Z Khundrakpam amadi higher education ki additional director RKS school na sarukya ki handak pangthokiba council na loba parikya aduda punna maheroi lising kunithoi chamanga ga kunithoi na parikya thabada lising tara tare jahum tara nipan pass tauke parikya ki fall lauthopagi tharam aduda chairman Dr. Hamom Nabana council na loba class 12 ki parikya asi mamang chahi singa yengna rubada handaki chahi asina kharang khana fall haidopa ngamle masi maike kyadagi council da mating pirakpadagini council na loba class 12 ki parikya nganna fall lauthopa ngamba asina mahiri singna masana apamba mahi masing tamnabagi khudong chaba du fangbang ngamlagani haike parikha si unfair means na chingba impersonation na chingba pot mayam si tawduna na khara laksin na khara section na tawba examination oigi aduna masi akhona impersonation su phanayam tanthokre amangi legiba overall percentage dagi khara ketang handaraga su subject wise percentage nainara kandadi yam hena koi handaba natte improvement subject da parikha pidurisha masi 3000 some students akoi lei improvement si pirakpa matamda ayambana angang singsi improvement di adum phajna pass toy adugi potu laga chahi simagi to tell average the percentage yang above 90% lakani Armed Forces Special Pass Act 1958 Mutalu haina chara henduna khongjang changsiliba asigi warosinama purak lagani haina irom chanu Sarmila na ngasi paumising da phongdokre ngasi Chief Judicial Magistrate Imphal East ki court Porampat Police Station na thangalakpa charge sheet amagi formal charge hearing tharuraga thoropada Sarmila na wafam asi paumising da phongdolambani Sarmila na makha taraduna Manipur Sarkar na masamatom ta season ba honai haina aranba maral pisalaga mahapo fajinduna thamlakli magna sirage haina khalamlabadi ngasi fawba pibam asida leramloi ahoba nairabadi aroiba ama lakadabana achumba wai laklaba matamda mahangna taliba wakat soidana fanglagani haike beginning ama ledi ending ama ahoba roiba haiba me ko mi ama kusiamna kasam ju athamba haije himbra hindra sibra sidra ayu ari hadana samjhanna samjhanadi ayu lepiribo ma ayu ukil na so hai tare ko haibadi asumba namjanba mi amagi hak mi amatagi haiba wa gataba bisan su haidi akhoi tunggi mirol gi hai tare 21 hakchi adu do mu ngai biu me asigi din ngasi chathagiba formal charge hearing aduda assistant public prosecutor TS Kunjabihari na Porampat police station na chahi asigi March ki tang 13 da lokhapa FIR amana pirakpa charge sheet ki matung ina irom chanu Sarmila masamatom ta season ba hona bagi cherak pibina ba hajaki prosecutor ki wafom ki mayukta Sarmila gi ukil khaide manina einiseni subna ani ki November ani dagi chara henduna season ba honai haiduna Nambol police na FIR ama lokhaki chahi adugi November ki tang kumathoi dagi Porampat police na FIR lokhotki Jammanaba Maral Pisinduna Hanjan Faba Havsi Indian Constitution ge Article Kun Clause Ani Gimayuktani Mapo Fazin Ba Asi Aina Yade Nakalabaromda Sarmila Nam Asamatomta Season Bagi Praman Amatalaite Magdi Armed Forces Special Pass Act Muthalu Haina Khongjang Changsin Bakhatani Make Khongjang Asi Mai Paklabadi Masamatomta Chara Henba Tokigani Pota Asi Kanmali Haina Chan Handraga Pota Dagi Hena Tamthiba Armed Forces Special Powers Act Chan Haliba Karigino Haike Court na laliba megi tang kumathoida Sarmila ge physical mental health ke test tawbagi report jail authority da purakna ba khangan baga loina na hearing chathana ba matam lepki miru ninai tawbada kaihamba sakti sinariba asi masi ge ega se pumut mathatna ba pumlo thokna badi da makta Mahatma Gandhi na sinaba adum upai non violence
असी डेमोक्रेटिकली सिजनबनी अदुना माना मसिदा सिननबगी होनरुबा तौबखोटपा लेते मरमदुना मा इन पालिबा ट्रेजर लाइन से मचि पुमन ओने अदुगी मथक्ता कॉन्स्टिट्यूशन आर्टिकल 20 क्लोज 2 की मतुंगिना मी मदा हंजन सेम ऑफेंस अमदा अमुक्तगी हेना ऑफेंस अमगी प्रोसिक्यूट तौबा दंगी पीबीसी अमुक्तगी हेना यादे अदु महती चाप मानबा ऑफेंस असिदा हंजन प्रोसिक्यूट तौरे हंजन चाहिए अमम मागी फंगमन तोपा तामदो मदुगी कोर्ट से हेंदना थम्बे मरमदुना मसि चुमदे मरालिते नोंमदा चंगदबा याद्रबा चाना थंगनबा पोचेगी ममल ख्वाइरबन कैथेलदा लुपा 5 दगी 10 फाउबी चांगदा हेंगले अमरोमदा फिबम असिदा मणिपुर सरकार की मरी लेनबा डिपार्टमेंटना मियंग अमता चंगद्री हिरामसी मतंगदा पाउदम अमा ख्वाइरबन बाजार मनुंगदा सेंजौ पाइबा कारबार वाला सिंगना मतम मतम की ओइना पोचेगी ममल हेंगतपना मणिपुरी प्रजा सिंगदा चाउना अवाबा मायोकनरी असिगुम तंजा सिदा मणिपुर सरकारना तुमिनना लेसिनबा सिदा प्रजा सिंग पेंदबगी पनखै लोमले और अच्छा वो बिजनेस वाला के किस मतलब लायर बकना गुंबा लेजदबदी अदुकुम मति गुआंगना लौबदि करी हाय क्या नुवाइजदब फाव पैसा पोरे इदना दई अल्लेनि वले फंगरे आतांग बद पुलम नमसंगरनि ना यालम ताद हंदक मरक थंगल बाजार दा कारबार तौरिबा मियोइसिंगा मरम साबा चादब थीदना पोचेगी ममल का हेना वांगना योले अदुबु ngarang nahandagi nongmada changdraba yadraba chana thananaba potlam sing ayambagi mamal khara makai hantarabasu hauzik thangal bazar manungda yoliba pochegi mamal asi lupa 5 dagi 10 fawbagi changda hengatpa ISTV news na hakthengna chatuna yengsilubada thengnarki हौजी कैथेलदा लुपा निफु पिरंबा हवाई कांगतक केजीदा लुपा निफु मंगा तेलौ केजीदा लुपा कुन सनम केजीदा लुपा हुंफुदगी हुंबुद्रा फावबा हवाई मुसोरी केजीदा लुपा हुंबुद्रा मंगा मुक केजीदा लुपा चाम सुपना मंगा हवाई माइरोंग बी केजीदा लुपा हुंबुद्रा मंगा दगी मरेफु फावबा सेंग सुपर फाइन बेगता लुपा लिसिंग अमा कुन पिरंबदु लुपा लिसिंग अमा सुपना कुंत्रा योबा अमदी आलू केजीदा लुपा कुंदे योनरी पोचेगी ममल हेना योलिबसिगी मतंगदा कस्टमर सिंगदा हंगलुबदा चपसाबा खंगबा ngamde कारबार वाला सिंगना हेंगतले हायरबा कांदा हेंगतपनी मदुदा मखोइना लैबने हायबा वफम थमलगले सिंगा मोइना लेपो ममल तेरो कोइ पीरे और यादरना हाना दगी लुपा अहुम अदगी लुपा 5 हेगल को याव जाय खुदी खंगबना द्रबना मन सिगे हेले आबरा को जरूर मत बुक सकपा अदुना तबदी तो लेथि अमरोमदा हंदक मरक पोचेगी ममल हेंगतना योलिबस की मतंगदा ISTV न्यूज ना कारबार वाला खरादा हंगदा दिमापुर अमदी गुवाहाटी द पोचेगी ममल हेनबनने हाइबो वाफम फोंदोंना रखी लोइनना पोलम सिंह असिगी मणिपुर डीलर ओरिबा रामनाथ आरके अमदी शांति कौबा मियोइ सिंह असिना होलसेल रेट ता पोचै थादोरकपदा ममल हेना पिरकपननी मखोइदी करिसु पाइलिते मदुदगी मखोइना मखाइसिकी हेना योलगा कारबार तौबने हाइबो वफमसु कारबार वाला अयामना फोंदोंना रखी मोपाल द तांगबा मपालेजी कायदनो मपालाई गुवाहाटी तांगे दिमापुर तांगे ममल एदिसे गुवाहाटी दिमापुर द तांगबगी एंजबने असिददी अखोय मखासिगी योल पालेगा योनमन अमबु पोचेगी ममल हेलगनी हाइबसी मंगजौनना मरी लेनब डिपार्टमेंट अमदी बिजनेस तौरिबसिंग अपुनबा बाजार बिजनेस कम्युनिटी बोर्ड के माइकेदगी मीडिया की खुतांगदा खंगनपम थोपने मणिपुरदा मतम लेब किबिकता असिग मखोंथांग से पैकटपा इउ उद्री बोर्ड के मियोई थीरबसु उनब फंगदे मरम खरा असिना प्रजा सिंगी वाकलदा डिपार्टमेंट की मियोई का कारबार वाला सिंग मानदुना प्रजादगी सगुन तौरबरा हाइब वहंग असि ततना हंगनरकले थवंग असि प्रजा सिंगी हकमत पग चपमाने हाइबदा हामिन मथोकलोय ISTV पावगी दमक एन रंजन गलोइना नाउरेबन फिलिप्स इम्फाल ngasi Imphal West District Police की टीम अमना ISBT दा कॉम्बिंग ऑपरेशन चथबदा लाइसेंस यावदबा पेट्रोलियम यूनियन के ड्राइवर खरा फागतना पुलिस स्टेशन दा वाई सिलली हाइबा थवोंग असि अचुंबो एरमलबदी अहेन बथबक चथबा पुलिस सिंगी मथकता एक्शन लौखकनी हाइना होम गी चार्ज सुपुरिबा डिप्यूटी चीफ मिनिस्टर बेखागमना फोंदोक्रे ngasi कांग्रेस भवन दा पाउमी खरगा उनबा अमदा महान मखा तारदुना ऑल मणिपुर पेट्रोलियम टैंकर्स ड्राइवर्स यूनियन अमदी ऑल मणिपुर पेट्रोलियम प्रोडक्ट ट्रांसपोर्टर्स एसोसिएशन ना पेट्रोलियम चिंगबा लेपनी हारिबा असि तौबिगनु यूनियन के ड्राइवर खरगी मथकता का हेन बथबक चथके हारबसु वारी वाताई सनदुना लोइसना बखोनसी मरी लेनबा एसपी अमदी अते ऑफिसर सिंदा वाफम असिगी मतंगदा रिपोर्ट अमा लौरगा चपसाबा थबक पाखकनी हाइखी लाइसेंस जाउदबा तारे आई कार्ड जाउदबा अनि यारमगी फाय मरी फाय अदा मखोइसे
detain to badana tana why sidan na khotana humiliate to isin adu madu ne tare de koi madu appropriate action ko lokat ke adu this is very much unfortunate I ujuma police officers marwai koi Impal police ki SPG Impal West ki SP ke se West ke mahal le mani ale check up to ke do malai tare mani ase kari ke no hai se to ke petroleum products whole liba driver association hai tare ko Indian sai ke da modigi anusin masing leader sing driver sinau sai na pelto ni adu ma to le de ai soi da ma rectify to no kona jage ala adu ma khongjen mukti sanction mi ko no kare ba sanction ki bale ro su Manipur state asigi interest ta Manipur sing tam praja punamak interest asi withdraw to you Amarok da National Highway Kuntra Tare ki Khongsang dagi Tamenglong lambi semba si BRTF da sinau amadi athuba matam da thabak shuba hawgadabani haiba dabi da JC na National Highway Kuntra Tare ban tawriba si yanaba purakpadagi komtholagani haina ga khangamna fondokre Manipur Sarkar ki mahut silaga Chief Secretary amadi tongan ba sanstan singi apunba JC ki mihut kangbu amaga ngasi unaduna yanaba si purakibani haiki government site ki su chesa akan chesa idra ministry thuna pakat pinam biaro site su aduga bagi ministry adle ba surface road transport ki ministry site su chesa idra ko sa taksin to ke hai and in meantime no rak tak to ya ba ka adu su ko static to ya ba to grievances do ka relief to be in one again Chief Secretary so on behalf of the government relations people there other than to yare ya moi sakagi attention draw to among the control and may have Manipur state asigi sortada amadi prajasingi interest yenga do to giba chinau sin so thakar puni ni makhata so koi sakaga sakti so kan are pelekna asikilam bisi improvement to kuna koi and university minister ki makhas kan pakakani hagale Imphal West Commando na ISBT area dagi combing operation chathabada fagalapa musing Imphal police station da waisikan ki habadu arambani makoi verification taroba matungda police station dagi thadokrabani haina Imphal police station gi OC AK Santi Kumar phondokre ngasi numidang mahaki office ka da pangthopa pawgi mifam amada Imphal West ki commando kangbu amana combing operation tawada mui nipan faraga Imphal police station da sinaram ki makoi bu masakhang do na bagi da OC gi ka changpham gi khonglambi da lefanduna thamki purali Nipan gi manungda ahumna driver ahum amana handyman amadi anina civilian ni matamadu da OC gi runner oiba Mustafa Koba miyo amana lambi changfam adu waisit ki ayuki pungnipan rom tabada mahana kadagi thoropada runner da lambi kakhafam adu motli hairingai talak adu da driver union gi miyo khara lakhi makoi gi marakta yamna sauna lakpasu yawi makoi da miyo singdu verification tawgadaba wali hairam ki faraliba miyo sing adubu fu cheba waisiran kibalaite lana sandoliba asi laibak thibani fagaliba sing verification taroba matung numit yungba matung pungkai chapata thadokhrabani haiki Maki nipan na akoina torture to gibal laite mangoda shumchit paega waisalan gibal laite aduga magi nipa ma laiba mido aduga tanga khinu haibadu di aina verification ki tawgadoba mami matha gidoba wali mi yamna laibani na mi atopa mayam ma sang podo mungai roi haktang la la piu haibe wani ba of the pot to the lan khana ga moi di adum chakhraga adum mi hoje adum saga ki bai wani ro the pot to Ngarang numidang pung taramathoy taramdai da yaripo kaithel gi thongkhong meya da dukan taret meina tumna chakre dukan taret adugi manungda chana thangnaba yonba sana saba hotel amadi video hall yauri mang takrabasing asi chawrana lupa lakh kunrong gi oigani mai chakpa du yaripo thobal amasung Imphal gi fire service ki kambuna kanbagi thabak chathaki Mai sizinariba miyamna masagi atonba maigi khazna amuktang da singdokpa matamda surcharge ki senfam chada umudra manga koknaba incentive scheme ama chaliba me tha asidagi chanaba hore haina
MSPDCL Manipuri commercial one oiriba ke jila singana thatropa cherol amana khangalali cherol asina makha taradana scheme asi July gi tang 38 fawa chanagani hairi state amadi central government ke officing semi government establishment bank military paramilitary public sector undertaking amadi autonomous district council na chungbadadi incentive scheme asigi khudong chaba lairoi hariba scheme asigi khudong chaba asi public consumer singna launana ba khangalali scheme asigi matungda electricity act ingniseni sumna ahumgi matung ina current financial year asigi revenue target yaunana ba MSPDCL na thabak pakhakani hairi Lilong yang bi lekai dagi MD Saidur Rahman bu MD Jalauddin na furaga hundok lambagi matangda police na faduna custody da leringai ngarang bail da thadokhiba yaning de haina Saidur gi mayamba Zakir Hussain na pendaba phungdole Asena harwada police na paisa sa laba amadi khoi la victimize wari bai khoi da makan ko karing ko khudong jawa facility ko phanan dana wala dawke thawu sidai koina police ki mai kai ko ta seng na pendre Northeast Dialogue Forum Sanaritan Resource Center Manipurna New Life Foundation Moiranga Kusamnaduna Hongloliba Ising Nungsiki Matangda Miyambu Khangananabagi Thorum Ama Sagang Community Hall the Pangtokre Thorumasida Sagang Kulgi Village Authority ki Chairman Secretary Project Manager CSD Bebicha Mangsatabam Susaryaki Bebicha Mangsatabamna Manipurda Ising Nungshit Honglolibagi Chaiteng Kaya Fangli Ising Tungpam Manglakpadagi Nung Tadaba Matamda Ikang Thopa Taraga Kusengi Ichau Tholiba Asi Miamna Unarabani Masi Pumnamak Sarkargi Tausil Haitaba Asoiban Thon Bani Haiki High security number plate Sohandana Maite Meg na Gari number Tabada Transport Department ki Mio Singa Yanare Haina Milal na Thatro Pachirol Amana Kangalakli India ki Mafam Sinda Karigumba State Amada Heta Lamdamadugi Mayek na Hek Thaba Yaba Matamda Maite Meg na high security number plate Thaba Haina Suyanare Miam na Isa Isagi Gari Sinda Maite Meg na Gari number Thabiu Maite Meg Yarum Dabasingi Matakta Milal na Kongjang Jangsilagani Hairi Kanglai Ima Loop ki Ahum Suba Foundation Day Lapaga Mari Lena Loop Asina Mongsangai Deleba All As Home and Day Care Center Come All As Community Hall da Indian Medical Association ga Kusam Natuna Free Medical Camp Ama Pangtokre Camp Aduda Blood Amadi Sugar Test Tawbagi Khudong Chabasu Fangamata Natana Hida Langtha Kyasu Lemna Piki Justice Liberty and Unity Haiba Pandamda Inform Oiba Loop Asina All As Home Asida Water Storage Tank Amagaloinana Chananaba Cheng Hawaii Kyasu Kusinaki Home asida laibi ahal oirabi amana makhoi gi damakta mateng panglakpagi damak loop asigi mioi simbu thagatpa phongdoki Kanglai Ima Loop ki President RK Sana Hanbina matung tarakpadasu ahal oiraba singi angama mateng pangani haiki Akwai thamoi da haloi basingna macha mamo singka dungai na yumda lega dogada karmai tawraga home ji da leirino haiba sigi wakhal lonche thamoi da kitang karing kharak haujeba da ge paina aham bada paina kitang angamba matem pangjeba si ahal chi ba home ji da koina anjani da pangtok chebani Sanjen Thong Nong na Sem na Bataba Pakalaliba Sitagi Miamna Lolabung Thong Tumbu Thong Amadi Singzamai Thong Fauduna Chanarapatagi Lambigi Fibon Sosi Lalibasi Sem Nanaba Youth Club Brahmapurna Local MLA Elamum Chanda Wakat Kre Club Asigi Hall the Pangtokiba Thorum Aduda Club Asigi Taupu Sing Amadi Lamdam Adongi Ahalaman Kiana Fongdok Nakibada Sanjen Thong Yadabadagi Lambi Kayada Miamna Chanarapa Asida Lambigi Fibam Nomonomagi Sosi Lagdi Draining Tina Sem Davana Nong Kazitang Chubaga Ising Tumzile Accident Topagi Changsu Hengalale, Atubama Tamda Emelena Ming Changduna Awara passing as Sembi Nabak Kanganki, Emelena PWD official Kaya Yauna Praza Singa Puna Kudong Chadabakaya Adu Yang Sinminaki, PWD official Sina Lambida, Port Hol Kaya Ladiba Amadi, Drain Gifibam Asi Semba Horagani, Retaining Wall Amadi, Tongi Saruk Sing Asidi official Sinda Kangalagi Haiki, Emelena Intervaleski Lambi Asi, Emelegi Makedagi Semba Horagi, Tongi Fibam Su, Mari Leva Singa Tanaraga Karitopi Yabagi Habatu Yangsilagani, Retaining Wall Asi Atubama Tamda Semba Hona Nabahonagani Haiki. Traffic volumes जो existing roads lady में हमसे कोई from the east from the lake west the traffic volumes है तो कि मातिक from the season पर the पूर्ण अंगता वाह के दरा अदो department में से कितने expansion तो हुई आगे दरा हाई बात तुम सुखाना बा अदुगा lady में बा जो lady में existing condition of the roads आई तारे सीसो फत्ता बना
सोक्चल लक्पजु हेंजल पैस द डिपार्टमेंट नि माइके IVR road singje IVR singse maruina IVR singse sangai pat hawa ma lei adagi nahabong lom da chakki boji classroom lera kai ba sima chu lere aduga singamai rom dei phoroi ba jiki hrina the road sima lere mai condition ji am phatta ba Naurem thong kulem lekai deleba ISTV network ki service provider King Cable gi takyel khongbal da thamba line amplifier ama ngarang numidang pung tara gi matung da sakangdaba singna hurang khre hairi masina maram oiduna King Cable na mioi kya da network asigi program sing yenghanna ba hona bada khudong cha da ba mayuknari asigumba thaba asi matung da tawdana ba King Cable network na khangalali Moirang Kendra ki manung chana leba phubala khogi sanabungda khunja sing khangandana sagalaliba asi yaning de hari Joint Action Committee for Preservation of Phubala Playground Koval Loop ama semkibaga loinana committee gi thawpuna ba president da N Khogendra secretary da CS Dinesh Khankre committee gi member KH Charatna point nifunipan chawba mafam asi sana khonabaga mari lenana sports complex ama sana ba chief minister na mamang chuhi gi September 13 da urep uyung tamkiba ama lei madusu mangjona na miam da khang kiba leite khulgi pradhan da hangnubada su khangde haina chele district sports officer na su sagalali base karino khangde hairi JC gi president na khunge sanabung mafam da sagalali ba asi karino haibadu miam da khangan jabadi thingbagi khongjang changsilagani hairi Phubala playground asibu karigumba sakana athuba matamda mi yeng changbidadana namdana hadana akoi gi playground asibu sokchan duna sajan biba taraga de akoi donation committee amadi Phubala public punna akoi ganatantik oiba mongda akoi akanba khongthang amaga loinana akanba pressure ama sarkar gi mathakta akoi changchana ba sem saduna lejar Falnung awang lakai dagi wakal choraba jai kutra mangarom suraba miyo ema tha asigi taramatoi dagi mafam khangdana mangkre nupa asigi maming lare lapam Dorendro Kawi foot manga inchi mari wangi masapai kule kuchuni mamai kodanai mahak pu kanagubana thengnabirabadi telephone number 9862958517 natragana manangna police station da sinabiu hairi Thawbal district ki ina amasung outer ki manung chaliba apunba assembly constituency taragi vote masing ayupung nipandagi DC counting center ki hall ani da pangtorgani outer ki assembly constituency kunipan ki postal ballot paper amasung suspension of operation taunari by UZ cadre singi designated camp taramari dagi fangba ballot paper sing counting hall number 2 da ihan hana masing thigani marabaduna mirep oikiba election ki agent khudingmangna EVM thamliba strong room ki gate numit asigi pung tareta hangadaba maramna pungfam asi nangnana ba lakna ba returning officer Ranjit K. Cherol amana khangalali Haukiba tang nipan da Yadipok Bazar Magic Parking manatagi Thawbal Police Commando amasung Anisuba AR gi apunba amana fare hariba Longjam Sanjay Jahi nifugo humdoi apopa El Manihar Yadipok Bazar hariba miyo asi Pripak Proga karigu mahiram amata da mari lena de haina lubasigi senior publicity officer Melay gi Cherol amana singdorali Manipur Police na ngasi ayu angan bada Chungmairong ISBT area dagi che chang yaw daba mito miya ja khara faduna verification tawnaba police station da puraktuna laukiba thodangbo Manipur miyang wi mahul silaga fence na thagat pa phungdoroli ngasi mak oiraliba Manipur gi fibam asida lawrokpa chapsaba thodangni haina lawjei makhata na chatharakpada fence na susawakani fariba singi marakta driver yawi haiduna irang haubugi thabak khudakta lepkadabani driver oiraga mari lenaba che chang yaw drabadi lamdam asida misimina tholiba amadi ihau sagaliba kangbu singna daita loba ngamgadra makhata na driver oigera micham oigera masagi masak khangnanaba mari lenaba che chang yawraga lamdam asida lakadabani lamdam asigi mioi khudimangna masagi saktak che yawdaba mioi amata lehendana bahonabada saruk yaminasi hairi Lai Harawa Masung Laibungi Che Nabasing Singdok Naba Honaba Asida Awaba Ama Oiba Jerak Asida Tangway Bangi Ibudo Now Tinkong Harawagi Thoramda Manipur University Gi Jagoi Department Ki Masak Naibo Oja Amana Lai Chung Jagoi Yaw Silambaga Loinana Akchang Sabagi Waro Sing Lau Krehaina Umang Lai Kanba Apunba Luki Cherol Amana Fungdoli Jumnagi Mayam Laiboda Pangyaw Yawba Fawba Maibi Natana Sarong Fizing season Nabidanaba honoring a Jerak Asida Jagogi Oza Amana Aruba Tangkak Sing Fawba Yakshin Bahabasi Kunai Asigi Oina Ning Bakaibani Amarum da Infal Jain Manipur Dance Academy Gi Campus Manung the Leba Ibudo Jakhabagi Harawada Chana Road Sing Kaina Harauki Habasi Masing Yamlaba Waka Sing Lupta Lakli Hidamasi Matanga Laliba Waka Sing Nainaba Akang Ahe Singi Akanaba Mifam Ama Atuba Matam the Silagani Hari Incentive Pisciculture gi matangda numit humni chathagadaba District Fishery Office Thawal Sinduna Department asigi training hall da hawkre
Training asida ngami kumangana saruk yari hudopagi thoramda Farmers Development Agency Thawbalgi Chief Executive Officer Y Santi, District Fishery Officer Thawbal E Salochana amasung Fishery Officer Headquarter Thawbalgi CS Kisorji susaruk yaki. Handok State Cabinet na employees amasung pensioners singi DR chada tara nipan piragani haina lau khiba ware po M2 MGO gi apun JC na taram okre adumapu chada nipana inglisani tara humdagi February amadagi chada tara na July amadagi paraga pina ware lauram labadi sarkar asibu hena thaga langwadabani hairi Central Government employees singi January amasung July thadagi hablabani Manipur dadi niyom asi thugairaga pining bamatamdagi matlamalaga piriba khutpi asi sumtholaga chapsana pidrabadi Yabangam Loi Hairi Hauzik Sanabagi Pau Ngasi Sanabagi Pau da Denmark ta pangthok ba Aero Club Youth International Badminton Tournament ke single amadi doubles ki winner oiralaba jahi tarahumdoi makha gi singles amadi doubles ki India ranking number 1 oiriba Manipur gi badminton sanaroi Merabaluang da hangang kendro gi MLA N Birena Pirakwa Lupali Singyang khai khusinakre jahi taramanga makha gi India gi number 7 oinam Emsanda Manipur Badminton Association na sel gi mateng pikre Punsiba Yankomna Jahi Tarahumdoi Makhagi Nupamachagi singles Haubizam Sundarna men's singles Huirom Ibom Chamadi Mutum Mina Chandragi Jurana Humsuba Koizam Yamaning Sing Promotional Non-State Player Badminton Championship title Lokre Manipur Badminton Association Sinduna event Kumathoida Sanaroi Chamanga Gatare Nasaruyaduna DM College Campus Laiba Association Asigi Indo Holda Chathariba Humsuba Koizam Yamaning Sing Promotional Non-State Player Badminton Championship Ngasirusin Kre Luisimagi Thomda Manipur Governor VK Dugal Manipur Olympic Association Amadi Manipur Badminton Association President Bijoy Koizam Amadi Inspector General of Assam Rifles South Ki Major General Rajiv Chopra na Thoromapu Singh Oike ngasi aroiba numiki jahi tarahumdoi makhagi nupamachagi singles ki sanakibada punsiba yengkhomna Nicholas Yengkhombu maithiba PK men's singles ki sanakibada ai Sundarna ai Debras Luwangbu maithiba piduna winner oikre men's doubles ki sanakibada ai Chibomza amadi M Mina Chandragi Jurana M Imocha amadi Ronald Soibam gi Jurabu maithiba piduna winner oike mako mathang taraba sanaroi singda saruk yakiba singna medal certificate amadi khudopo piduna puning thawatki Thasi tangtara taretagi kumanga fauba Jharkhand gi Ranchi da pangtokotariba marisuba hockey India sub junior man national championship ta saruk yanaba Manipur team gi sanaroi kun ngasi khumalampatagi namthakre Singzamai Chess Club na Sinduna Singzamai Community Hall da sanaroi yangkhaini pana saruk yaduna chathariba taramapa suba Wide Nilamani Memorial Open Chess Tournament ngasi ahum suba round gi sanakibada Y Sankar N Rajeshwar T Subhas T Somarendro KS Oli A Mina Kishore L Tulkishore N Gautam Y Amit K Kunindro S Netaji R Lenin Victor Bobby Clinton Wilson S Robindro M Dolendro M Nikhil Mai Paktuna Marisuba round Jankre District Youth Affairs and Sports Infal Isna Sinduna Chahi Taramari Amadi Taratare Makhagi District Level Subroto Mukherjee Football Tournament Mathang Thage Jungi Ahan Bachayul Dagi Pangtolgan Hari Infal is District Level Thawaya was Kugi Sanari Sina Office Asidagi entry form Lorana Bakhangalali form Pisinbagi Aroba Numina Tha Asigi Kuripandani Haina DY ASO Infal is Ki S Nirmalatana Thatropachero Avana Kangalali Thazigi Tang Kuntradagi Jungi Tang Ahum Poba Maharashtra gi Nasik ta Pangtokotariba Mangasuba National Indoor Hockey Championship ta saruk yanaba Manipur team gi Nupamadi Nupigi Sanaroi Khalehari Kalabat Sanaroi Singh Thazigi Tang Tarahumdoi Amadi Taramari gi Ayu Pung 3 tabada LSA ground Kongbada Latuna report Tauranaba Khangalali Manipur team Thazigi Kuntaruk gi Ayu Pung 9 tabada Imphal Thadokani Hari Nongching Fibum Fatabana Yetotura Lapai Infagi Mapaka Zebunda Manipur Veteran Sports Association Sinduna Pangtopa Taratarushuba Challenge Cup Veteran Football Tournament Thazigi Tangkumangadagi Makataba Messing Sanaragani Hari All Manipur Film Forum and Producer Association Amasung Manipur Bangalore Students Union na Thasi Tangtara Nipanda Bangalore da Sanagadoriba Friendly Football Match da Saruyagadaba
Afimpagi Mui Nifunitois Nasaba Team Ngasi All Manipur Olympic Association gi President Bijoy Koizam na lamthakre Tharamasi Mari Lena Bijoy Koizam na Fondokibada Drug Tagi Lapthong Nabagi Panamda Afimpana Local Liba Kongthang Asi Afaba Kongthang ni Haiki Ngasi ba ingasai pau pizari ICAR lamfia patagi fongba pau metung ina ngasi khwaidagi saba se degree Celsius koma 5.5 mangani khwaidagi ingbana degree Celsius 10.5 marini nungsite yaw ising manalgi chang ayukta chada umbra nipan until chada humfutaret nongjugi chang na millimeter 1.5 amani Lislabda maro ba pau mukana pizari Council na logba class 12 ki parikya haidokre chada umbra tarok 10 nipan mapan pass tawre Aspagi Kongjang da Zasili Bachara Hembagi Kongjang Wari Cinema Puralagani Haina Sarmirana Fondokre Amadi Nomada Sang the Bayatra Chan Bapoche Mamal Ayamba Lupa Manga Tara Fauki Chang Hengale Sakana Hinamas the Bien Changri Nasi the ISTV Pau Matas Sinzari Minta Viris Wokana Kranjari